ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯍꯧꯖꯤꯛ ꯆꯥꯃꯤꯟꯅꯒꯦꯗꯅ ꯑꯩ ꯃꯥꯔꯀꯦꯠꯇ ꯆꯠꯇꯣꯔꯦ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ. Rồi. Giờ treo về rồi. Không đi khó bệnh gì. Kita pasti hanya manusia mau dia yang ada lah, ada di sini. Mana?
ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯒꯤ ꯑꯣꯛ ꯑꯐꯨꯠꯄꯁꯤꯁꯨ ꯃꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩ ꯑꯔꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯥꯎ ꯈꯔ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯥꯡꯗꯅꯕꯒꯤ ꯂꯣꯏꯔꯦ ꯇꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯁꯤꯁꯨ ꯃꯨꯟꯊꯠꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯣꯛꯁꯥ ꯀꯩꯅꯣꯅꯤ ꯑꯐꯨꯠꯄꯅꯤ ꯆꯞ ꯆꯥꯔꯦ ꯊꯥꯡꯊꯔꯒꯦ ꯁꯥ ꯃꯔꯣꯏ ꯈꯔ ꯑꯍꯥꯟꯕꯒꯤ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯊꯨꯝꯒꯤ ꯃꯅꯥꯁꯨ ꯑꯍꯥꯟꯕꯒꯤ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯩ ꯃꯥꯟꯕꯤꯁꯤꯃ ꯈꯤꯇꯪ ꯆꯥꯎꯅ ꯍꯣꯔꯦꯟ ꯆꯨꯞꯄ ꯌꯥꯅꯅꯕ ꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇꯤꯜꯍꯧꯅꯦ ꯆꯅꯝꯅꯦ ꯃꯨꯛꯊ꯭ꯔꯨꯕꯤꯅꯦ ꯆꯅꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯑꯋꯥꯠꯄꯁꯤꯡꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯒꯦ ꯆꯝꯄ꯭ꯔꯥ ꯑꯅꯤꯈꯛ ꯁꯨꯝꯖꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯀꯂꯔ ꯃꯆꯨꯁꯤ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯥꯏꯁꯤꯜꯂꯒꯦ ꯈꯤꯇꯪ ꯀꯨꯏꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯑꯩ ꯉꯁꯤ ꯀꯩꯒꯨꯝꯕ ꯈꯔ ꯁꯤ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩ ꯕꯥꯇꯣꯟ ꯇꯧꯖꯕꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯔꯨꯞꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯊꯦꯜ ꯑꯍꯨꯝꯈꯛ ꯑꯩ ꯂꯥꯡꯖꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯄꯅꯤꯅ ꯃꯥꯒꯤ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯧꯕꯗ ꯑꯩꯈꯣꯏꯒꯤ ꯄꯠꯊꯈꯤꯕ ꯌꯥꯕ ꯈꯤꯇꯪꯁꯨ ꯀꯩꯅꯣ ꯑꯣꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯅꯄꯥꯛꯄꯤꯁꯦ ꯑꯩꯈꯣꯏ ꯕꯤꯄꯤꯗꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩ ꯅꯄꯥꯛꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯃꯨꯟꯅꯕ ꯑꯣꯏꯅ ꯆꯥꯅꯅꯕ ꯑꯩ ꯃꯊꯛꯇ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯡꯃꯨꯟꯅꯅ ꯆꯥꯅꯅꯕ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯥꯏꯁꯤꯟꯖꯔꯒꯦ ꯌꯣꯒꯤ ꯀꯛꯄ ꯍꯧꯖꯔꯒꯦ ꯉꯥꯔꯤ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ
ꯁꯣꯝꯗ ꯑꯝꯇ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯄꯨꯟꯒꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯕ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯄ꯭ꯔꯀꯥꯁ ꯑꯩꯈꯣꯏꯒꯤ ꯃꯥ ꯂꯥꯛꯄꯤꯗꯅ ꯑꯩꯒꯤ ꯁꯨꯝꯕ ꯈꯔ ꯑꯩꯒꯤ ꯃꯍꯥꯎꯁꯦ ꯁꯨꯝ ꯇꯪꯃꯤꯟꯅꯁꯦꯅ ꯑꯩ ꯕꯥꯇꯣꯜ ꯇꯧꯕꯅꯤ ꯑꯗꯨ ꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯗꯣꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯇꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯀꯥꯁ ꯀꯣ ꯑꯩꯁꯦ ꯁꯨꯝ ꯃꯇꯝ ꯑꯃ ꯁꯨꯝ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯄꯨꯜꯂꯝꯕ ꯄꯨꯟꯁꯤꯔꯣꯟꯗꯣ ꯁꯨꯝ ꯀꯣꯔꯣꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯁꯤ ꯑꯅꯥꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯩ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯃ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯈꯤꯕ ꯑꯗꯨ ꯑꯩꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤꯔꯣꯟ ꯑꯣꯏꯅꯕ ꯑꯩ ꯀꯔꯤꯒꯨꯝꯕꯗꯤ ꯑꯩ ꯈꯥꯡꯗꯣꯛꯀꯦ ꯁꯦꯟ ꯌꯥꯝ ꯄꯥꯏꯕꯒꯤ ꯅꯠꯇꯦ ꯂꯩꯕꯒꯤ ꯅꯠꯇꯦ ꯑꯩ ꯅꯣꯡꯃꯒꯤ ꯆꯥꯖꯒꯗꯕ ꯄꯣꯠꯇꯣ ꯈꯔ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯠꯆꯔꯒ ꯅꯣꯡꯃ ꯈꯤꯇꯪ ꯍꯥꯎꯅ ꯁꯨꯝ ꯆꯥꯕ ꯑꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯖꯌꯄ꯭ꯔꯀꯥꯁ ꯑꯗꯣ ꯀꯃꯥꯏ ꯀꯝꯗꯧꯕꯤꯔꯤꯒꯦ ꯍꯟꯗꯛ ꯊꯦꯡꯅꯗꯕꯁꯤ ꯀꯨꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤ ꯑꯣꯏꯔꯨꯕꯅ ꯂꯩꯉꯥꯛꯁꯤꯅ ꯄꯤꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠꯁꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯃꯥꯛꯁ ꯎꯞꯆꯕꯅꯤ SOP ꯉꯥꯛꯆꯕꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯌꯥꯗꯗꯅ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥꯛꯁ ꯂꯧꯊꯣꯛꯆꯒꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯖꯕꯅꯤ ꯑꯗꯩ ꯁꯨꯐꯝ ꯅꯣꯝꯐꯝ ꯆꯠꯐꯝ ꯁꯨꯇꯤꯡ ꯅꯨꯡ ꯆꯠꯇ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯋꯥꯕ ꯄꯨꯟꯁꯤꯅꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤꯐꯥꯎ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ ꯈꯣꯡ ꯈꯨꯠ ꯄꯪꯁꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯑꯌꯥꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯁꯤꯕ ꯈꯣꯠꯄ ꯇꯧꯔꯤꯁꯤ ꯋꯥꯀꯤꯡ ꯆꯠꯂꯝꯕ ꯈꯣꯠꯂꯝꯕ ꯆꯠꯍꯟꯗꯕ ꯃꯨꯞꯃꯦꯟ ꯂꯩꯇꯕꯁꯤꯅꯁꯨ ꯑꯗꯩ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠꯇꯥꯕꯨ ꯑꯁꯪ ꯑꯃꯥꯟ ꯎꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯀꯥꯈꯨ ꯑꯃꯗ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗ ꯃꯤꯠ ꯄꯨꯝꯕ ꯌꯥꯎꯅꯔꯦ TV ꯊꯥꯕꯗ ꯑꯉꯥꯡꯁꯤꯡ ꯏꯆꯥꯗꯒꯤ ꯀꯔꯤꯗꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯆꯧꯕ ꯄꯦꯟꯗꯥꯃꯤꯛꯁꯤꯗꯩꯁꯤꯗ ꯈꯪꯗꯣꯛꯄ ꯑꯩꯇ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯃꯤꯟꯅꯔꯤꯕꯅꯦꯅ ꯈꯟꯖꯩ ꯄꯨꯟꯕꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯈꯪꯗꯦꯀꯣ ꯑꯩꯁꯦ ꯑꯣꯛꯁꯦ ꯑꯩ ꯁꯨꯝ ꯆꯝꯅ ꯃꯊꯦꯜ ꯑꯃꯈꯛ ꯇꯧꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯊꯥꯎ ꯊꯨꯝꯒꯤ ꯃꯩ ꯃꯍꯥꯎ ꯌꯥꯎꯕ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯑꯣꯏꯕ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯁꯨꯝ ꯇꯦꯁ ꯇꯧꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯝꯇꯪ ꯑꯆꯝꯕ ꯍꯥꯟꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯩ ꯍꯦꯛꯇ ꯍꯥꯞꯇꯖꯔꯛꯀꯦ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯊꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩꯅ ꯅꯪꯒꯤ ꯑꯣꯛꯁꯥꯒꯤ ꯄꯤꯁꯁꯦ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩ ꯍꯥꯏꯐꯦꯠ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯕ ꯇꯝꯖꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯛꯁꯥ ꯄꯤꯁꯇ ꯌꯥꯝ ꯆꯥꯎꯅ ꯆꯥꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯃꯤꯕ ꯔꯕꯤ ꯁꯂꯥꯝ ꯏꯕꯥꯅꯤ ꯃꯥꯁꯨ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯗ ꯐꯤꯂꯝ ꯅꯝꯃꯤꯟꯅꯕꯗ ꯃꯥꯅ ꯑꯩꯅ ꯃꯇꯨꯝꯗꯣ ꯈꯔ ꯆꯥꯎꯃꯟꯗ꯭ꯔꯥ ꯄꯤꯛꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯒꯗꯧꯅꯦꯅ ꯍꯥꯏ ꯑꯩꯅ ꯃꯇꯨꯝ ꯆꯥꯎꯕ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯆꯗꯦ ꯃꯥꯒꯤ ꯈꯨꯆꯥꯎꯁꯤꯅ ꯈꯤꯇꯪꯗꯤ ꯍꯦꯟꯕꯖꯥꯠꯅꯤ ꯑꯩꯈꯣꯏ KG ꯑꯃꯒ ꯂꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯁꯤ ꯑꯣꯛꯁꯥꯁꯤ ꯃꯤ ꯑꯍꯨꯝꯒ ꯆꯥꯕꯗ ꯃꯇꯨꯝ ꯑꯍꯨꯝꯈꯛ ꯀꯛꯑꯒ ꯄꯤꯁ ꯑꯍꯨꯝꯈꯛꯇꯪ ꯇꯧꯔꯒ ꯑꯃꯃꯝ ꯆꯥꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯤꯅ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠꯇꯣ ꯍꯟꯗ꯭ꯔꯤꯕꯖꯥꯠꯅꯦꯅ ꯈꯜꯂꯦ ꯉꯁꯤꯒꯤ ꯃꯥꯒꯤ ꯑꯩ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕꯗꯒꯤꯅꯦ ꯑꯩꯅ ꯑꯣꯖꯥ ꯄ꯭ꯔꯀꯥꯁ ꯄꯤꯁꯁꯤꯁꯨ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯁꯥꯗꯥꯔꯣꯟꯗꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯎꯏ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯃꯥꯒ ꯎꯅꯖꯕ ꯑꯗ ꯃꯥꯅꯗꯤ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟꯁꯦ ꯁꯥꯡꯗꯣꯛꯄꯒ ꯈꯣꯠꯄꯒ ꯅꯥꯇꯩ ꯆꯥꯟꯅꯗ ꯂꯩꯕ ꯑꯗ ꯃꯥꯅ ꯀꯧꯔꯛꯄꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯕ ꯎꯅꯗꯕ ꯀꯨꯏꯔꯕ ꯃꯔꯨꯞꯅꯤꯅ ꯑꯃꯨꯛꯇꯪ ꯑꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯗꯨꯝ ꯌꯦꯡꯖꯕ ꯃꯥꯒꯤꯁꯦ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯐꯦꯇꯔꯅꯤꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯊꯪ ꯌꯥꯝ ꯂꯥꯛꯀꯗꯣꯔꯤ ꯑꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯔꯥꯎꯟꯗꯣ ꯑꯩꯉꯣꯟꯗ ꯇꯥꯔꯦ ꯂꯥꯏꯕꯛ फदना माना निंसिंबिरक्तना अदा मथंगददी अखोइगी फिल्मगी सेलिब्रिटीसिंग गासु माना मथंग मागसी तौदोरी अदा आइना ताजरदा मा थोइदोपा बेस्टेड इंटरेस्टता थबक तौब नते मागी सी काननबे तौ नते मागी पंगा चाबा थपा थोंबा थापदा गाउजबसिगी माना तौजरिसे का हेना महेले हाबिसु नचदे मयाना नापल कानसु उबिगनु मागी स्टाइल से आई फगनी खली हुजुबाउती साद्री सुम समना तौजबा जानी हाइना मयाना लवियु हाइना मयामदा हाजरी अदुदी हाइसे माउसे आइना जयप्रकाश की से आइना अखोइगी
ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯅꯤ ꯊꯦꯡꯅꯛꯇꯕ ꯄꯨꯜꯂꯛꯇꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯤꯛ ꯄꯤꯛꯁꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯎꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯎꯅꯗꯣꯏꯅꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯃꯁꯤꯗ ꯄꯨꯛ ꯊꯟꯕ ꯌꯥꯅ ꯅꯠꯇꯕ ꯂꯩꯔꯦ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕꯁꯦ ꯍꯣꯏ ꯍꯣꯏ ꯁꯤꯒ ꯑꯅꯤꯁꯦ ꯑꯅꯤꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯨꯟꯁꯦ ꯁꯤꯅ ꯈꯔ ꯊꯥꯔꯒ ꯁꯤꯅ ꯈꯔ ꯄꯥꯕꯅꯦꯕ ꯑꯠꯆꯥ ꯇꯦꯁ ꯁꯨꯝ ꯑꯅꯤꯗꯣ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤꯅꯦ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯑꯩꯗꯤ ꯍꯥꯎꯅꯦꯅꯗꯤ ꯈꯜꯂꯤ ꯑꯩꯒꯤ ꯊꯥꯖꯕꯗ ꯃꯥ ꯌꯥꯝꯅ ꯊꯣꯡꯕ ꯊꯥꯛꯄꯗ ꯉꯥꯎꯖꯕꯅꯤ ꯃꯤꯑꯣꯏꯕꯁꯦ ꯃꯁꯥꯅ ꯋꯤꯜ ꯂꯩꯔꯗꯤ ꯋꯦ ꯂꯩꯌꯦꯅ ꯃꯥꯅ ꯅꯤꯡꯉꯗꯤ ꯑꯗꯨꯅ ꯍꯦꯛ ꯐꯒꯜꯂꯤ ꯑꯗ ꯃꯆꯦꯠ ꯑꯃꯇꯪ ꯌꯦꯡꯖꯒꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄꯪꯆꯣꯞ ꯆꯣꯞꯇ꯭ꯔꯦꯅ ꯈꯟꯖꯔꯦ ꯃꯥꯅ ꯉꯁꯥꯏ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨꯅꯅꯤ ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯕ ꯁꯨꯝ ꯄꯥꯝꯖꯕꯗꯨꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯊꯨꯝ ꯃꯣꯔꯣꯛꯀ ꯑꯇꯩ ꯋꯥꯠꯂꯒ ꯈꯌꯥꯡꯅꯔꯒ ꯃꯟꯇꯥꯗꯕꯗꯨ ꯑꯣꯏꯕ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯣꯏꯗ꯭ꯔꯦ ꯑꯣꯏꯗ꯭ꯔꯦ ꯈꯤꯇꯪ ꯁꯤꯒꯤꯁꯤꯃꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯆꯞ ꯆꯥ ꯂꯩꯔꯝꯃꯦ ꯆꯞ ꯆꯥꯔꯦ ꯆꯥꯅꯤꯗ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯟꯅꯗꯒꯤꯁꯨ ꯆꯥꯕ ꯈꯣꯠꯄꯗ ꯏꯟꯇꯔꯦꯁ ꯂꯩꯖꯕ ꯃꯤꯅꯦꯕ ꯑꯩ ꯈꯪꯖꯩꯗ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯑꯩ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯑꯄꯨꯠꯄꯁꯦ ꯁꯤꯗ ꯑꯗꯨꯝ ꯉꯥꯡꯅ ꯑꯗꯨꯝ ꯍꯧꯒꯠꯂꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯀꯩꯅꯣ ꯈꯥꯕꯩ ꯑꯃ ꯄꯨꯔꯛꯑꯣ ꯁꯤꯅ ꯀꯣꯆꯤꯡꯒꯤ ꯇꯧꯔꯦ ꯈꯨꯏ ꯃꯆꯨ ꯌꯥꯝ ꯐꯖꯅ ꯌꯥꯔꯦ ꯑꯅꯤꯁꯨꯕꯁꯦ ꯃꯥ ꯃꯇꯨꯝ ꯑꯅꯤꯁꯦ ꯑꯩ ꯇꯦꯁ ꯇꯧꯖꯔꯦ ꯑꯍꯨꯝꯁꯨꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯌꯦꯡꯖꯒꯦ ꯄꯣꯛ ꯆꯝꯐꯨꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯣꯛ ꯆꯝꯐꯨꯠꯇꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯣꯛ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯃꯍꯥꯎ ꯂꯩꯔꯦ ꯃꯍꯥꯎ ꯂꯩꯅꯦꯅ ꯈꯜꯂꯦ ꯃꯥꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯖꯒꯦ ꯑꯗꯣ ꯍꯥꯎꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯤ ꯑꯣꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯁꯦꯡꯅ ꯑꯩꯅ ꯄꯨꯡꯉꯥꯏ ꯍꯥꯏꯖꯟꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯃꯥꯒꯤꯁꯦ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯚꯔ ꯑꯃꯗꯤ ꯐꯪꯉꯤ ꯃꯥꯅ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯐꯣꯏꯒꯁꯨ ꯍꯥꯞꯄꯦ ꯈꯣꯠꯂꯦꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯍꯥꯎ ꯆꯞ ꯆꯥꯅ ꯆꯝꯐꯨꯠꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯦ ꯑꯩ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛꯇꯪ ꯆꯥꯖꯔꯒ ꯇꯦꯁ ꯀꯝꯗꯧꯒꯦ ꯇꯧꯕꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯡꯖꯨꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯇꯧꯖꯒꯦ ꯃꯥꯒꯤ ꯁꯤꯡꯖꯨꯁꯤ ꯁꯤꯡꯖꯨꯁꯤꯁꯨ ꯆꯣꯞꯇ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯁꯤꯡꯖꯨ ꯑꯃ ꯑꯣꯏꯕꯒꯤ ꯃꯣꯔꯣꯛꯁꯨ ꯀꯥ ꯍꯦꯟꯅꯁꯨ ꯁꯥꯗꯕꯤ ꯃꯥꯒꯤ ꯐ꯭ꯂꯦꯚꯔꯗꯨ ꯆꯤꯟ ꯂꯩ ꯍꯔꯥꯎꯏ ꯆꯞ ꯆꯥꯅ ꯆꯤꯟ ꯂꯩꯗ ꯃꯊꯧ ꯇꯧꯕ ꯁꯤꯡꯖꯨ ꯑꯗꯨ ꯑꯣꯏꯔꯦꯅ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯦꯜ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯑꯥꯔꯀꯦꯁꯤꯞꯀꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯨꯟꯗꯅ ꯆꯥꯕꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯩ ꯑꯃꯨꯛ ꯊꯥꯖꯔꯛꯅꯕ ꯇꯧꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪꯒꯤꯗ ꯑꯩ ꯑꯃꯨꯛ ꯅꯦꯛꯁꯇ ꯑꯩ ꯊꯥꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ ओके यार ꯀꯠꯇꯕ ꯌꯥꯔꯦ ꯐꯝꯗꯕ सीधे ꯌꯥꯝ ꯐꯖꯔꯦ ꯀꯩꯅꯣ सीधे नवाल ꯌꯥꯝ ꯐꯖꯅ ꯍꯥꯏꯈ꯭ꯔꯦ ꯑꯀꯥꯏꯕ ꯌꯥꯎꯈꯤꯗ꯭ꯔꯦꯕ याव ꯁꯤꯡꯖꯨꯒꯤ ꯇꯦꯁ ꯍꯥꯏꯔꯦ नमम दो वही वादी खंग ꯑꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯨꯛꯇ ꯀꯩꯅꯣ यारे यारे